ꯅꯨꯡꯁꯤꯕ ꯌꯥꯎꯅ ꯁꯥꯎꯅꯕ ꯅꯨꯡꯁꯤ ꯃꯆꯠꯅꯤ ꯀꯧꯅꯩ ꯃꯗꯨꯕꯨ ꯑꯣꯏꯅꯗꯨꯅ ꯁꯥꯎꯅꯔꯤꯕꯅꯤ ꯑꯅꯤꯗꯣ ꯁꯣꯝꯗꯁꯨ ꯖꯣꯁꯃꯥꯒꯤ ꯀꯦꯕꯤꯟ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ ꯆꯪꯉꯛꯅꯁꯨ ꯃꯇꯣꯝꯇ ꯏꯁꯥꯎ ꯁꯥꯎꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯒ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯕ ꯁꯨꯡꯉꯥꯡ ꯉꯥꯡꯉꯣꯏ ꯋꯥꯒ ꯑꯝꯇ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯈꯪꯅꯤꯕ ꯅꯪ ꯑꯩꯅ ꯍꯦꯛ ꯆꯥꯛꯄꯗꯣ ꯅꯪ ꯑꯃꯨꯛ ꯆꯥꯛꯑꯣꯕ ꯍꯥꯏꯔꯝꯂꯒ ꯐꯝꯊꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯝꯄꯅꯤꯗꯒꯤ ꯃꯦꯜꯗ ꯑꯞꯗꯦꯠ ꯂꯥꯛꯄ ꯈꯣꯠꯄ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯦꯜ ꯌꯦꯡꯅ ꯑꯃꯨꯛꯁꯨ ꯅꯧꯊꯣꯔꯛꯂꯦ ꯃꯇꯣꯝꯇ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯃꯥꯅ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯅ ꯇꯧꯔꯒꯅ ꯃꯥ ꯅꯨꯡꯁꯤꯗꯕ ꯇꯥꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯒꯅ ꯑꯣꯏꯅꯔꯤꯅꯤ ꯀꯥꯏ ꯍꯥꯏꯔꯛꯀꯅꯤ ꯍꯦꯛꯇ ꯊꯤꯅ ꯁꯥꯎꯒꯦꯁꯨ ꯍꯦꯛ ꯉꯝꯗꯕ ꯑꯩꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯀꯃꯥꯏꯅꯁꯨ ꯏꯟꯗꯕ ꯉꯝꯗꯣꯏꯅꯣꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯣꯔꯥ ꯆꯨꯔꯤꯁꯤ ꯃꯔꯝ ꯆꯥꯏ ꯆꯨꯐꯝ ꯊꯣꯛꯏ ꯑꯩꯁꯨ ꯑꯗꯨꯝ ꯆꯨꯅꯤ ꯂꯤꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯥꯗ ꯃꯧ ꯂꯧꯔꯨꯅꯕ ꯍꯥꯏꯔꯛꯄꯗꯣ ꯔꯤꯀꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯌꯥꯁꯨ ꯁꯥꯎꯕ ꯃꯥꯟꯗ ꯏꯃꯥ ꯃꯁꯥꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯤꯜꯂꯨꯕ꯭ꯔꯕ ꯃꯥꯕꯣ ꯀꯌꯥꯔꯛꯅꯣ ꯏꯃꯥꯅ ꯃꯥ ꯀꯧꯕ ꯆꯠꯂꯨꯏꯗꯨꯕꯣ ꯃꯁꯥꯅ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯩꯗꯤ ꯂꯧꯕ ꯆꯠꯄ ꯉꯝꯃꯔꯣꯏ ꯄꯥꯝꯖꯕ ꯃꯧꯅꯤ ꯏꯃꯥꯅ ꯂꯧꯕꯤꯔꯨꯔꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯈꯤꯗꯦ ꯃꯥꯅ ꯅꯤꯡꯉꯛꯄ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯂꯧꯕ ꯆꯠꯄꯗꯣ ꯇꯜꯂꯦ ꯑꯩꯗꯤ ꯆꯠꯁꯨ ꯆꯠꯂꯣꯏ ꯃꯥꯅ ꯂꯥꯛꯀꯦ ꯍꯥꯏꯔꯒꯅ ꯂꯥꯛꯑꯒ ꯃꯥꯏ ꯂꯩꯖꯔꯅꯤ ꯂꯤꯟꯊꯣꯏ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯥꯅꯤꯡꯗ ꯆꯩꯔꯛꯏ ꯑꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯀꯥꯏꯅꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯁꯤꯕꯨ ꯌꯥꯕ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯊꯥ ꯐꯥꯎꯕ ꯆꯥꯛꯀꯧꯗ꯭ꯔꯤꯕꯅꯤ ꯅꯨꯄꯤꯗꯣ ꯈꯛ ꯈꯟꯒꯅꯣ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯖꯠ ꯁꯟꯃꯥꯟ ꯈꯜꯂꯨ ꯈꯔ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯩꯅꯤ ꯈꯟꯈꯤꯅꯤ ꯀꯩꯅꯤ ꯍꯥꯏꯅꯈꯤꯅꯤ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯕ ꯊꯕꯛꯇꯤꯅꯦ ꯏꯃꯥꯅ ꯇꯧꯕ ꯄꯥꯝꯗꯦ ꯏꯃꯥ ꯑꯩꯗꯤ ꯅꯣꯏꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯦ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯐꯥꯎ ꯇꯧꯅꯤꯡꯗꯕ ꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯝꯗꯣꯔꯤꯒꯦ ꯃꯁꯥꯅ ꯆꯠꯈꯤꯕꯅꯤ ꯃꯁꯥꯅ ꯂꯥꯛꯆꯁꯅꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯇꯥꯎꯗ ꯂꯨꯍꯣꯡꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯐꯥꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯥꯏꯅꯔꯒꯦ ꯑꯩꯗꯤ ꯃꯥꯗꯣ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗ꯭ꯔꯦ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏ ꯑꯩꯅ ꯌꯥꯅꯕ ꯅꯨꯡꯁꯤꯅꯕꯁꯨ ꯆꯠꯄ ꯍꯩꯇꯕ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯕ ꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯃꯥ ꯅꯨꯡꯁꯤꯗꯣꯏꯅꯣ ꯀꯥꯟꯅꯗꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯌꯦꯡꯗꯩ ꯁꯥꯟꯅꯒꯨꯝꯁꯦ ꯍꯥꯏꯔꯒ ꯔꯤꯀꯤꯁꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯃꯐꯝꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕꯔꯣꯝꯗ ꯌꯦꯡꯂꯒ ꯃꯊꯥ ꯁꯥꯅꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯦ ꯂꯥꯏꯕꯛ ꯅꯪꯁꯤꯕꯨ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣꯕ ꯑꯩꯅ ꯄ꯭ꯔꯦꯃꯤꯗ ꯍꯥꯏꯗꯣꯏꯁꯤꯕꯣ ꯀꯨꯟꯖꯣꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯩ ꯃꯇꯥꯡꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯄꯨꯖꯔꯛꯁꯅꯣꯅ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯌꯥꯎꯁꯤꯟꯒꯨꯝꯁꯤ ꯍꯥꯏꯗꯅ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯄꯥꯝꯖꯕ ꯍꯥꯏꯕꯁꯤꯒ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯄꯥꯝꯖꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯅ ꯃꯥꯒꯤ ꯌꯥꯅꯤꯡꯗꯕ ꯑꯃ ꯎꯔꯛꯄꯗ ꯍꯪꯒꯣꯏꯕ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯏ ꯅꯨꯡꯁꯤꯕ ꯍꯥꯟꯗ꯭ꯔꯤꯉꯩ ꯍꯪꯒꯣꯏꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯏꯃꯨꯡꯗꯣ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯃꯣꯏ ꯏꯃꯨꯡ ꯃꯍꯤꯡ ꯂꯥꯡꯒꯅꯤꯀꯣ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯥꯒꯦꯕꯨ ꯇꯧꯔꯛꯏ ꯃꯥ ꯈꯛꯂꯣ ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯒ ꯅꯨꯄꯤ ꯊꯤꯔꯤꯕꯗꯣ ꯃꯌꯥꯝ ꯑꯃ ꯊꯤꯅꯩ ꯊꯪꯅꯕꯩ ꯀꯥꯟꯇꯁꯨ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ ꯌꯨꯝꯅ ꯄꯥꯝꯗꯦꯅ ꯅꯝꯗꯅ ꯑꯃ ꯍꯥꯏꯅꯔꯒ ꯍꯣꯡꯉꯤꯕ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯅ ꯂꯩꯔꯤꯁꯤꯅꯤ ꯀꯥꯟꯇꯗꯨꯅ ꯅꯨꯄꯤ ꯃꯔꯜꯗ ꯆꯣꯞꯄ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯂꯨꯝꯈꯤꯕ ꯈꯪꯕ꯭ꯔꯥ ꯈꯦꯅꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯩꯅꯤ ꯃꯤꯒꯤ ꯃꯆꯥꯗꯨꯁꯨ ꯋꯥꯍꯜꯂꯦ ꯏꯃꯨꯡ ꯃꯅꯨꯡꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯅ ꯏꯪꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯅꯆꯥ ꯅꯨꯄꯥꯁꯤꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯐ꯭ꯂꯦꯠ ꯐꯥꯎ ꯂꯧꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯊꯤꯔꯒ ꯁꯤꯗ ꯂꯩꯇꯅꯕ ꯁꯤꯐꯥꯎ ꯈꯪꯗꯦꯅꯦ ꯊꯦꯝꯃꯨꯀꯣ ꯅꯨꯄꯤ ꯁꯤꯟꯕꯤ ꯍꯩꯕꯤ ꯅꯪ ꯅꯆꯥ ꯅꯨꯄꯥꯁꯦ ꯊꯦꯝꯃꯨ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯀꯣꯛ ꯁꯥꯍꯜꯂꯛꯀꯅꯨ ꯃꯇꯝꯗꯨꯗ ꯅꯃꯥꯅ ꯆꯥꯅ ꯃꯤꯒꯤ ꯃꯆꯥꯗꯨꯗꯒꯤ ꯆꯨꯞꯊꯣꯛꯄ ꯌꯥꯕ ꯃꯔꯜꯁꯨ ꯆꯨꯞꯊꯣꯛꯄꯤꯔꯒ ꯅꯪꯅ ꯏꯟꯁꯟꯃꯟꯗꯅ ꯀꯥꯏꯅꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯥꯞ ꯅꯪ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯄꯥꯞ ꯊꯨꯡꯕ ꯍꯧꯔꯛꯂꯕꯅꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯀꯥꯏꯕ ꯌꯥꯗꯦ ꯂꯥꯜꯂꯕꯗꯤ ꯄ꯭ꯔꯥꯏꯆꯤꯠ ꯐꯪꯕ ꯇꯥꯕꯅꯤ ꯈꯥꯡꯉꯣ ꯈꯥꯡꯉꯣ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯅꯤ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯅꯤꯀꯣ ꯅꯠꯇꯦ ꯍꯥꯟꯅꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯦ ꯁꯀꯥꯏ ꯍꯥꯏꯅꯔꯖꯥꯠꯂꯣ ꯈꯔ ꯀꯞꯁꯟ ꯂꯥꯎꯁꯤꯟꯅꯔꯒ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯐꯥꯔꯝꯃꯅꯤ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯀꯨꯟꯖꯣꯅ ꯌꯥꯅꯤꯡꯗꯅ ꯆꯩꯔꯛꯏ ꯏꯕꯦꯝꯃ
ꯅꯪꯒꯤ ꯀꯣꯛꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯐꯕ ꯍꯥꯏꯕꯗꯨꯃ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯦꯛ ꯈꯟꯕ ꯉꯝꯗꯦꯗ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯆꯨꯞꯄ ꯌꯥꯕ ꯃꯔꯜ ꯆꯨꯞꯄꯒ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯦꯟꯗꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎ ꯂꯦꯞꯅꯔꯝꯃꯅꯤ ꯅꯨꯄꯥꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯆꯦꯜꯂꯦ ꯍꯥꯏꯗꯨꯗ ꯃꯆꯥꯗ ꯌꯦꯠꯁꯤꯜꯂꯛꯂꯣꯏ ꯈꯪꯕꯅ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯋꯥꯏ ꯁꯛꯂꯝꯃꯤ ꯐꯔꯦꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯄꯥ ꯑꯃꯗꯤ ꯐꯪꯖꯔꯕꯣꯏꯔꯦ ꯂꯤꯁꯨ ꯂꯤꯔꯕꯅꯤꯗꯣ ꯐꯔꯦ ꯐꯔꯦ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯟꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯖꯔꯤꯗꯣ ꯑꯣ ꯆꯍꯤ 30-38ꯁꯤ ꯂꯤꯔꯕ ꯑꯣꯏꯔꯕ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯇꯜꯂꯤꯅꯦ ꯑꯩꯗꯤ ꯆꯍꯤ 15 ꯐꯥꯎꯒꯤ ꯃꯃꯥꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝ ꯄꯥꯟꯕꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥ ꯑꯌꯥꯝꯕ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯅꯔꯦ ꯉꯟꯇꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯣꯠ ꯆꯥꯅꯔꯛꯇꯕꯗ ꯋꯥꯗꯅ ꯃꯦꯅꯦꯖ ꯇꯧꯕ ꯍꯩꯇꯕꯗꯒꯤ ꯇꯠꯇꯅ ꯈꯥꯏꯅꯔꯤꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯃꯁꯥꯒꯤ ꯐꯤꯔꯦꯞꯐꯥꯎ ꯃꯁꯥꯅ ꯁꯦꯝꯖꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯆꯦꯟ ꯆꯣꯡꯕ ꯂꯨꯍꯣꯡꯕꯁꯤꯔꯣ ꯅꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯩꯁꯤꯅ ꯃꯇꯝ ꯆꯥꯔꯦ ꯀꯥꯏ ꯈꯜꯂꯤꯁꯤꯕꯣ ꯍꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯨꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯏ ꯅꯨꯄꯤꯗꯨꯃꯗꯤ ꯅꯪꯅ ꯄꯥꯝꯗꯕꯗꯣ ꯑꯗꯥꯏꯅ ꯃꯤꯅꯁꯨ ꯄꯥꯝꯗ꯭ꯔꯦꯅ ꯈꯜꯂꯝꯅꯤ ꯆꯣꯉꯥ ꯃꯥꯟꯕꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯠꯅ ꯂꯩꯈ꯭ꯔꯦ ꯆꯣꯉꯥ ꯃꯥꯟꯕꯤ ꯑꯩꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯍꯤꯔꯣꯏꯟ ꯃꯥꯜꯂꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯃ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯤꯁꯤꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯂꯧꯔꯨꯕꯅꯣꯅ ꯍꯣ ꯂꯧꯔꯕꯅꯤꯅ ꯈꯔ ꯋꯥꯖꯕ ꯇꯥꯔꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯃꯅ ꯑꯃꯨꯛ ꯈꯨꯝ ꯑꯃꯅ ꯑꯃꯨꯛ ꯆꯩꯔꯤ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯃꯩ ꯁꯥꯟꯅꯕꯒꯨꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯅꯤꯗꯣ ꯅꯨꯄꯥꯁꯨ ꯁꯥꯎꯅꯤꯡꯕꯅ ꯑꯣꯟꯁꯟꯅꯗꯨꯅ ꯈꯨꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯍꯟꯗꯦ ꯃꯆꯤꯟ ꯑꯗꯨꯝ ꯈꯨꯝꯃꯤ ꯃꯃꯧ ꯋꯥꯔꯛꯄꯗ ꯃꯆꯤꯟ ꯈꯨꯝꯅꯨ ꯃꯆꯥꯅꯨꯄꯥꯒ ꯍꯥꯏꯅ ꯈꯥꯝꯂꯕꯁꯨ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯗ ꯃꯆꯤꯟ ꯍꯪꯒꯠꯅ ꯆꯥꯗꯧꯒꯤ ꯑꯗꯨꯝ ꯈꯨꯝꯂꯕꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯀꯨꯟꯖꯣꯅ ꯈꯠꯅꯕ ꯇꯟꯕꯩ ꯁꯨꯒꯣꯟ ꯑꯣꯟꯁꯤꯟꯅꯕꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯥꯒꯤ ꯑꯣꯏ ꯀꯔꯦꯝꯅꯕꯣꯏ ꯈꯔꯁꯨ ꯈꯠꯅꯈ꯭ꯔꯦ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯔꯕ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯈꯔ ꯀꯣꯝꯅꯔꯦ ꯇꯥꯝꯅꯥꯁꯨ ꯃꯅꯦꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯍꯜꯂꯣ ꯅꯦ ꯑꯍꯜ ꯂꯥꯛꯄꯗꯣ ꯀꯩ ꯍꯥꯏꯅꯔꯒꯦ ꯉꯁꯤ ꯑꯍꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯣ ꯍꯟꯗꯛ ꯐꯥꯏꯔꯦꯟ ꯊꯥꯗ ꯇꯥꯔꯦ ꯊꯨꯅ ꯍꯣꯡꯂꯅꯤ ꯍꯥꯏꯅꯔꯦ ꯑꯦ ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯕ ꯄꯥꯕꯨꯡꯗꯨꯁꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯔꯒ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯅꯄꯣꯛ ꯊꯥ ꯑꯃꯨꯛ ꯇꯥꯔꯕ ꯑꯗꯒꯤ ꯅꯨꯄꯥꯒꯤ ꯃꯄꯣꯛ ꯊꯥ ꯑꯃꯨꯛ ꯊꯕꯥꯟ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕ ꯑꯗꯨꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯊꯪ ꯆꯍꯤꯒꯤ ꯐꯥꯏꯔꯦꯟꯗ ꯑꯣꯏꯅ ꯍꯣꯡꯂꯁꯦ ꯍꯥꯏꯈꯣ ꯑꯉꯥꯎꯕꯤ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯍꯟꯗꯛ ꯍꯣꯡꯍꯧꯗ꯭ꯔꯗꯤ ꯅꯪꯒꯤ ꯀꯨꯊꯤꯗ ꯆꯍꯤ 4 ꯂꯨꯍꯣꯡꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯛꯑꯕ ꯑꯗꯨꯐꯥꯎ ꯌꯩꯊꯣꯛꯂꯗꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯇ꯭ꯔꯕ ꯃꯁꯛꯁꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏ ꯈꯠꯅꯒꯅꯨꯀꯣ ꯈꯠꯅꯔꯒ ꯁꯥꯎꯅꯔꯒ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯅꯤꯀꯣ ꯅꯣꯏꯁꯨ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯁꯥꯎꯅꯅꯨ ꯆꯦꯜꯂꯨꯍꯦ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯗ ꯍꯥꯏꯔꯤꯃꯛꯁꯤꯗ ꯆꯦꯟꯕ ꯆꯣꯡꯕ ꯑꯩꯈꯣꯏ ꯏꯅꯦꯁꯤꯁꯨꯕ ꯋꯥꯈꯜ ꯌꯥꯝ ꯐꯃꯟꯈ꯭ꯔꯦ ꯁꯥꯎꯅꯔꯗꯤ ꯇꯧꯗꯧꯔꯤꯕꯅꯤꯅꯦ ꯇꯧꯅꯕꯒꯤꯅꯤ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯍꯣꯏꯕ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯄꯣꯠ ꯆꯩꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯁꯤꯟꯕꯗꯣ ꯍꯧꯕ ꯌꯥꯔꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯔꯣꯏꯗꯕꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯛꯀꯦ ꯇꯧꯔꯤꯌꯦ ꯀꯀꯥꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯁꯦ ꯑꯣ ꯊꯝꯖꯔꯣ ꯏꯟꯊꯤꯅ ꯍꯜꯂꯛꯂꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯖꯣꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯣꯏꯅꯕꯩ ꯁꯥꯎꯅꯤꯡꯕꯣꯏ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯪꯗꯤ ꯑꯩꯒꯤ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯗ ꯂꯩꯔꯝꯃꯤꯖꯥꯠ ꯑꯣꯏꯔꯦ ꯇꯥꯝꯅꯥꯁꯨ ꯈꯨꯝꯗꯦ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯥꯍꯧꯔꯤꯅꯣ ꯑꯁꯤꯅ ꯃꯥꯅ ꯊꯣꯛꯄ ꯃꯊꯧ ꯆꯤꯟꯕꯒꯨꯝ ꯆꯠꯅꯕ ꯁꯠ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯍꯥꯟꯅꯒꯤ ꯍꯨꯠꯐꯦꯠ ꯇꯧꯕ ꯃꯇꯧꯗꯨꯗꯅꯤ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯣꯏꯅꯔꯝꯕꯗꯣ ꯈꯤꯇꯪ ꯑꯁꯥꯎꯕꯔꯣꯝꯗ ꯑꯣꯟꯊꯔꯛꯂꯦ ꯇꯦꯕꯜ ꯋꯥꯡꯃꯗ ꯂꯦꯞꯅ ꯍꯪꯉꯛꯏ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯃꯦꯗꯥꯝ ꯑꯩꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯂꯥ ꯑꯩꯅ ꯃꯦꯗꯥꯝ ꯀꯥꯏꯅ ꯀꯧꯔꯦꯅ ꯊꯛꯀꯥꯒꯦꯁꯤꯔꯣ ꯌꯨꯝꯗ ꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯜꯂꯒꯦꯅ ꯂꯣꯏꯁꯤꯜꯂꯤꯕ ꯎꯗ꯭ꯔꯣ ꯑꯩꯕꯨ ꯏꯒꯅꯣꯔ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯈꯛꯅ ꯑꯩ ꯏꯒꯅꯣꯔ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯒꯤ ꯑꯩꯁꯨ ꯇꯧꯔꯤꯕ ꯑꯩꯅ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯒ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯕ ꯀꯦꯝꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗꯤ ꯏꯒꯅꯣꯔ ꯇꯧꯔꯤꯁꯦ ꯃꯦꯗꯥꯝꯂ ꯑꯩꯔꯥ ꯆꯦꯟꯕ ꯅꯨꯃꯤꯠꯇꯩ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯛꯑꯅꯨ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕ ꯄꯨꯟꯕꯩꯅꯤ ꯌꯥꯗ ꯇꯧꯔꯤꯅꯤ
Madam hek thinkibaga imanaba anido lakpaini. Tamnasu table duda makhutna khangtha tharaga sangalai. Migidi yum yonaraba kaina hangne. Aigina hangbirakte. Ipizat khara thonbiraga sel khara khutta pahelaga thadorakle. Aduga kemta sohairakta yare khange makha tarano. Aisibu kemta mamal yaudabei tapta. Nagun chapchana khange yare makha tabirano. Hairamduna bag sat yalaga chawbada call toraga thokre. Makhwang metlaga lephori nupasiso machinda sumna solaga. Aya chatkrene. Tanalo dremaso isaw sawna thoraklami. Aduga adu mayumlomda halakle. Mafi marul hongdokpa loiraga mamaga suwari khara sanarami. Ajarana matamse kuiraktrabanina yum imung keido semjinba loina bohotnaba hauba yare. Imagi ibungo si phawdi nangsu gyan taba yareda. Hayeng oina hongdokpa yaroidro luhongbase ima. Sukta thazada moli yamna hakchinna lumna wakhal khanna hairakpaduda kari tawrabano haina ngaklami. Kaigino kaidawrange nati kaidawna ba yawrange ba. Sat hongdoklaga khara warake manayam kalle aduini. Chara he lau phau lawdri phuba chemagi wakhal hana khalai. Adumba thabakto imane yam pamdi ko noina paga egadi onthokna nungsinara khraponi napai matok tamjau. Tamge haibo wakhal taraktringe chatkre. Imanasu video record thamaudrabanina kamai khangdorige. Masidi ba hai tha ani humukta ngaibaga manarabani ko nasana chenba chongba loina tawjadawni. Thabak hawroko hayeng nakta nakselak hobe tawbado naningsu thungloi. Hoiba tawge ani. Kanade itaw ani amta kawraga rang kai dusu leinaba haikige repairing su khara tawge. Siznadaba bathroom singsiso siznaba yanaba ai mistri kharaga kawrange. Hairaga famda call tawrami Boris tahana aduga amok Eronna hoi rang kai di akhoi dukan da yani rang duma de ai pangage. Asara so hogotlaga imung kai rushinaba changkre nupa ani dusu wari adum sane. Jiosna rang duna yana dro kagi repairing tawbai so noyamta yawroi dry se. Yawdoini nang na marwalama hojikta ilaage rang du hojik lawraga hekta haizila loire. Adudi khara tapna tawse ka repairing heiba mi khangnaba leibra. Boris kida tawbado kaushidana mangonda number leiramne. He hoini ai kolam ta tawkhige. Ado nangsu hayeng ngak law ai thabak lepage aduga kharam ta loisi lawrase. Imana gyan ta de nang angbada loire. Hoi lakine ai budi adum pairake. Haiduna call thamna khre. Kumarna thabak laktabaduda tamnana mapanda kaidorabano hangnaba hairami. Adubu zoidi sawbana Kumargi maming phau panba yadre machado ine cherei. Hai lake laktasano kari aronba phattaba khalibano khangpote mayumda changunu ko. Aduga nangsu thabaka chathohaningdrabani. Ipadi afaba amata khanba ngamdre haujikansi. Pambong loina penthoknaraga changthok chasin tawnasiba. Sumaina sum imung manu nushinadabado ai kya pamde lekai mina su usit khiroye. Kai bu nushini ni haidana kolaga thamlabadi mabuk lamlakpa mikupta nushi khangda chathok kyarakani. I chupa mana chathokriba mayamse nang khangdaba tawgano. Aina sauribase maram chabagi sauribani. Angang nangna khangdaba su kaya ama ipana kupsinduna thamli. Sisu aina manusibagi natabro. Pabong ai kemta pamdeba. Nusi sanana laiminabado madu khak pami. Mamangi warido loina kauthokna khroba. Adu pamagi natro aina ngasi phawba magi aranba kaya ama lotsinlaga harau nushinana laiminarakliba. Imangana kaina khraba aina mabu nangan sida poraga chawrakkibani. Aduga manadi aigi imungse tumna manghanna bohotnabani. Asi hairaga joydi penjada kaplaklami. Mangolda kakhalklamba Kumar imung yoksinba ngamda tumina lepaga laikre. Aina mabu ima pabungi mahut silaga school the fees thiba chali. School gi meeting kaurakpada aina ngang ioi oikai yawbu chatlibani. Mayamda ai lakpada tingak yengnaba. Aina di ima ipa leitabanina mayamdu uraga inause maraibak thireda ko haina thamoi sontaba. Mayamduna amu aibu nungsibiba. Aigi itaw uraga agang mana asuk chawba responsibility se lawi haina minungsi utpirakpa. Mabu mahi tambalaktuna Maba watpasu amata lehenda semlakkibani.
ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯃꯩꯆꯥꯛ ꯈꯛꯇꯃꯛ ꯄꯤꯔꯝꯕꯅꯤ꯫ ꯅꯪꯒꯤ ꯏꯃꯥꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯕꯗꯣ ꯃꯇꯧ ꯀꯔꯝꯗꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯍꯥ, ꯅꯪ ꯈꯪꯕ꯭ꯔꯣ? ꯅꯪꯒꯤ ꯄꯥꯕꯨꯡꯁꯥꯒꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜꯗꯒꯤꯅꯤꯅꯦ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡ ꯀꯞꯄꯛꯂꯝꯃꯤ꯫ ꯃꯈꯥꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯤ ꯇꯣꯛꯈ꯭ꯔꯣ꯫ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯅꯪꯁꯦ ꯃꯄꯥ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯅꯕ ꯀꯌꯥꯔꯛꯅꯣ ꯍꯣꯠꯅꯈꯤꯕ꯫ ꯁꯤꯗꯕꯨ ꯑꯩꯅ ꯃꯥꯕꯨ ꯁꯨꯝ ꯉꯥꯛꯄꯤꯔꯒ ꯂꯩꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯃꯨꯡ ꯑꯃꯒꯤ ꯃꯔꯤꯁꯦ ꯃꯤ ꯑꯃꯅ ꯈꯛ ꯐꯥꯗꯣꯛꯂꯒ ꯆꯦꯠꯁꯤꯟꯕ ꯀꯤꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯇꯥꯝꯅ ꯃꯄꯥꯅ ꯀꯞꯄꯛꯄꯗꯨꯗ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯇꯣꯛꯑꯁꯦ ꯌꯥꯔꯦ꯫ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏꯕ꯫ ꯄꯥꯕꯨꯡꯅ ꯌꯥꯗꯕꯁꯨ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯀꯨꯃꯥꯔ ꯃꯌꯨꯝꯂꯣꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯌꯥꯝꯕꯨꯡꯒꯤ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯨꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯈ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯃꯣꯝꯄꯥꯛꯀꯤ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯉꯥꯛꯇꯨꯅ ꯁꯣꯟꯖꯩ꯫ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ꯫ ꯋꯥꯔꯧ, ꯑꯩꯕꯨ ꯋꯥꯔꯧ꯫ ꯅꯣꯏꯅ ꯐꯠꯇꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯁꯥꯎꯔꯣꯏ꯫ ꯐꯠꯇꯕꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯐꯠꯇꯕ ꯑꯩꯗꯤ ꯑꯗꯨꯝꯁꯨ ꯐꯠꯈꯤꯔꯣꯏ꯫ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯋꯥꯔꯛꯄ ꯃꯌꯥꯝ ꯈꯪꯉꯤ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯈꯪꯂꯕꯁꯨ ꯑꯩ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯑꯩꯗꯤ ꯑꯣꯏꯖꯕꯗ ꯉꯥꯎꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯗꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯛꯅꯤ꯫ ꯏꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯛꯅꯤ꯫ ꯆꯩꯌꯨ, ꯉꯥꯡꯉꯨ, ꯑꯩ ꯁꯥꯎꯔꯣꯏꯌꯦ꯫ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯔꯣꯏꯌꯦ ꯌꯥꯝꯕꯨꯡ꯫ ꯗꯦꯟꯃꯥꯔꯛꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯤ, ꯄꯥꯏꯈꯠꯂꯝꯗꯦ꯫ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯄꯥꯏꯈꯠꯇꯕꯅꯤ꯫ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯅꯝꯕꯔ ꯑꯃꯃꯨꯛ ꯁꯤꯜꯂꯒ ꯇꯧꯔꯛꯂꯤ, ꯃꯗꯨꯃꯗꯤ ꯄꯥꯏꯈꯠꯂꯤ꯫ ꯌꯥꯏꯃꯅ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯐꯣꯟꯒꯁꯦ ꯃꯤꯔꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯌꯥꯏꯃ ꯀꯔꯦꯝꯅꯔꯛꯏ꯫ ꯑꯣꯍꯣ, ꯃꯤꯁꯤ ꯌꯥꯝ ꯎꯁꯤꯠꯈꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯒꯤꯁꯤꯗꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯏꯅ ꯍꯧꯔꯛꯑꯣꯔꯣ? ꯍꯥꯟꯅꯅ ꯑꯉꯥꯡ ꯊꯥꯗꯣꯛꯑꯝꯕꯅꯤ꯫ ꯃꯤꯁꯇꯔ ꯌꯥꯏꯃ, ꯉꯁꯤ ꯐꯥꯎꯗ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯒ ꯅꯪꯒꯤ ꯇꯨꯡꯗ ꯈꯣꯡ ꯊꯥꯡꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯁꯨ? ꯌꯦꯠꯂꯤꯁꯤꯔꯣ? ꯌꯦꯠꯅꯤꯡꯕꯒꯤ ꯌꯦꯠꯂꯤꯕꯅꯤꯅꯦ꯫ ꯄꯦꯟꯗ꯭ꯔꯤ, ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯩꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗ ꯊꯥꯖꯔꯣ꯫ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯔꯦꯁꯤ ꯍꯥꯏꯔꯁꯨ ꯉꯝꯗꯦ ꯅꯪꯅ ꯇꯧꯔꯤꯕ꯫ ꯉꯁꯤ ꯑꯩ ꯏ ꯌꯥꯝ ꯀꯥꯔꯤꯕꯅꯤ꯫ ꯀꯔꯦꯝꯅꯔꯛꯀꯅꯣ꯫ ꯌꯥꯝ ꯀꯔꯦꯝꯅꯕ ꯍꯩꯔꯛꯀꯅꯣ꯫ ꯑꯩꯅ ꯏ ꯀꯥꯔꯛꯂꯗꯤ ꯃꯤ ꯍꯥꯠꯂꯝꯃꯒ ꯖꯦꯜꯗ ꯂꯩꯈꯤꯅꯤꯀꯣ꯫ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝꯃ ꯈꯜꯂꯛꯑꯦ꯫ ꯁꯔꯥ ꯁꯜꯂꯛꯑꯣꯔꯣ? ꯍꯥ, ꯄꯥꯎꯗꯨ ꯁꯔꯥ ꯁꯜꯂꯛꯑꯣꯔꯕ? ꯍꯅꯨꯊꯪꯗ ꯆꯣꯞꯀꯦꯔꯣ ꯅꯪ? ꯀꯨꯃꯥꯔ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯎꯔꯣ? ꯍꯥ, ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯅꯪꯅ? ꯑꯩꯁꯦ ꯃꯤ ꯍꯥꯠꯄ ꯉꯝꯃꯤꯀꯣ? ꯂꯥꯎꯔꯛꯄꯗꯨꯗ ꯁꯅꯥꯌꯥꯏꯗꯨ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯥꯈ꯭ꯌꯥ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯐꯣꯟꯗꯨ ꯁꯠ ꯀꯛꯊꯠꯂꯒ ꯑꯁꯥꯎꯕ ꯐꯥꯊꯔꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯇ ꯅꯦꯝꯊꯖꯔꯒ, ꯌꯥꯔꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯝꯃꯒ ꯅꯪ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯂꯩꯈ꯭ꯔꯁꯤ꯫ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ꯫ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯒꯤ? ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯣ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯝꯇ ꯍꯪꯉꯛꯀꯅꯣ꯫ ꯄꯥꯈꯨꯝ ꯂꯩꯇꯦ꯫ ꯁꯅꯥꯌꯥꯏ ꯅꯣꯛꯃꯤ ꯈꯪꯗꯅ ꯂꯩꯔꯕꯁꯤꯗ ꯈꯪꯉꯨ ꯍꯥꯏꯁꯦ ꯀꯩꯗꯧꯔꯒꯦꯕ? ꯅꯪ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯀꯅꯥ ꯑꯃꯠꯇꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯈ꯭ꯔꯁꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯁꯅꯥꯈ꯭ꯌꯥ? ꯌꯥꯏꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯥꯟꯅꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯁꯅꯥꯌꯥꯏ ꯌꯥꯏꯃ ꯄꯜꯂꯛꯄꯗꯨꯗ ꯈꯤꯇꯪꯗꯤ ꯄꯥꯈꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯈ꯭ꯌꯥ, ꯄꯨꯝꯅꯃꯛꯁꯤꯕꯨ? ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯅ ꯃꯁꯥꯒꯤ ꯆꯤꯝꯕꯥꯜꯗ ꯃꯈꯨꯠꯅ ꯊꯝꯂꯒ, ꯊꯣꯛꯂꯣ ꯌꯥꯔꯦ꯫ ꯑꯩꯅ ꯉꯝꯅꯤ ꯈꯜꯂꯒ ꯊꯥꯡꯈ꯭ꯔꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯈ꯭ꯌꯥ, ꯅꯨꯡꯁꯤꯕ ꯑꯃꯈꯛꯀꯤꯗꯃꯛ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯟꯕꯗꯨꯗꯤ ꯃꯁꯥ ꯈꯛꯀꯤ ꯑꯣꯏꯖꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩ ꯑꯗꯨ ꯄꯥꯝꯗꯦ꯫ ꯀꯨꯃꯥꯔ ꯍꯧꯒꯠꯂꯛꯂꯤ, ꯃꯈꯣꯜ ꯅꯤꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ, ꯍꯥꯏ ꯑꯉꯥꯎꯕꯤ, ꯅꯪ ꯑꯩꯒꯤ ꯈꯟꯗꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯈꯟꯗꯨꯅ ꯍꯤꯡꯒꯗ꯭ꯔꯣ? ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯇꯥꯏꯕꯪꯗꯤ ꯅꯪꯅꯤꯅꯦ, ꯅꯪ ꯈꯛꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯩ ꯀꯔꯤꯝꯇ ꯀꯤꯗꯦꯅꯦ꯫ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯡ ꯇꯥꯗ꯭ꯔꯤ꯫ ꯁꯅꯥꯌꯥꯏꯗꯨ ꯀꯞꯄꯛꯂꯤ, ꯑꯗꯨꯕꯨ ꯀꯨꯃꯥꯔꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯍꯩꯃꯥ, ꯅꯪꯒꯤ ꯑꯗꯨꯛ ꯄꯪꯕ ꯅꯇꯧꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ꯫
ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯅꯤ ꯅꯪꯕꯨꯗꯤ ꯑꯋꯥꯐꯝꯗ ꯁꯨꯛꯇꯥ ꯇꯥꯍꯜꯂꯣꯏ ꯑꯩꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯀꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯤꯌꯣꯁꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯄꯥꯏꯔꯣꯏꯒꯤ ꯈꯟꯅ ꯎꯁꯤꯟꯅꯗꯦ ꯑꯗꯨꯕꯨ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯇ꯭ꯔꯗꯤ ꯄꯥꯏꯈꯠꯇꯨꯅ ꯁꯠ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯖꯤꯌꯣꯁꯅ ꯂꯨꯍꯣꯡꯕ ꯅꯛꯃꯜꯂꯦ ꯄꯥꯝꯗꯦ ꯍꯥꯏꯗꯥꯏ ꯑꯩꯅ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯃꯦꯗꯥꯝꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯒꯅ ꯍꯣꯡꯅꯤꯗ ꯄꯥꯈꯠꯀꯅꯣ ꯑꯩꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯣ ꯂꯩꯁꯥꯔꯤꯉꯩꯅ ꯐ꯭ꯂꯠ ꯇꯧꯗꯅ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕ ꯍꯧꯖꯤꯛꯅ ꯈꯠꯅꯕ ꯍꯧꯍꯧꯗꯅ ꯄ꯭ꯔꯣꯄꯣꯛ ꯌꯥꯝ ꯆꯥꯍꯟꯕ ꯖꯤꯌꯣꯁꯅ ꯁꯠ ꯃꯈꯥ ꯇꯥꯔꯛꯏ ꯂꯧꯔꯀꯥꯟꯗ ꯅꯅꯥꯛꯇ ꯁꯨꯔꯨ ꯅꯩꯔꯒ ꯆꯣꯞꯍꯟꯗꯣꯏꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤ ꯑꯩꯒꯤ ꯔꯨꯜꯁꯅꯤ ꯑꯩ ꯆꯦꯟꯈ꯭ꯔꯣꯔꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯁꯦꯡꯕꯩ ꯔꯤꯀꯤꯁꯨ ꯅꯨꯄꯤ ꯈꯥꯏꯅꯔꯤꯌꯦ ꯆꯦꯟꯈ꯭ꯔꯒꯦ ꯑꯣ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯪꯒꯤ ꯈꯟꯕꯤꯔꯒ ꯂꯦꯝꯊꯣꯛꯎꯕꯒꯤ ꯅꯪꯗꯤ ꯉꯛꯁꯥꯎ ꯌꯥꯝ ꯊꯤꯛꯏꯅ ꯊꯣꯛ ꯂꯥꯎꯅ ꯏꯈꯨꯠ ꯆꯟꯁꯤꯜꯂꯒ ꯊꯅꯝꯃꯗꯤ ꯉꯥꯡꯉꯤꯕ ꯋꯥꯆꯥꯎꯗꯣ ꯉꯥꯡꯉꯣꯏꯅꯦ ꯃꯦꯗꯥꯝꯁꯨ ꯌꯥꯝ ꯇꯥꯖꯅꯤꯡꯗꯦꯍꯦ ꯅꯥꯀꯣꯡ ꯍꯥꯀꯠꯆꯩ ꯅꯪꯒꯤ ꯅꯑꯣꯡ ꯇꯧꯗꯨꯗꯅꯦ ꯑꯩꯅ ꯉꯥꯡꯉꯛꯏꯁꯦ ꯀꯩ ꯊꯣꯛꯆꯩꯅ ꯉꯥꯡꯉꯤꯅꯣ ꯌꯥꯝ ꯆꯨꯝꯃꯤ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗ꯭ꯔꯦ ꯃꯦꯗꯥꯝ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯑꯒ ꯆꯦꯜꯂꯒ ꯀꯩꯅꯥ ꯑꯣꯏꯅ ꯀꯠꯍꯜꯂꯨꯔꯣ ꯄꯨꯛꯁꯝ ꯁꯝꯖꯤꯜꯂꯨꯔꯣ ꯅꯨꯡꯁꯤꯔꯦ ꯃꯇꯤꯛ ꯍꯌꯦꯡ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯈꯩ ꯃꯦꯗꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯒꯦꯔꯣ ꯏꯔꯥꯡ ꯃꯥꯁꯇꯔ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨ ꯌꯥꯝꯅ ꯅꯪꯅ ꯑꯩ ꯑꯣꯠꯄꯅ ꯁꯥꯎꯍꯜꯂꯒ ꯑꯣꯠꯄꯅꯤ ꯑꯩꯅ ꯃꯦꯗꯥꯝ ꯑꯣꯠꯄꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯒ ꯄꯨꯛꯁꯨꯝ ꯁꯨꯝꯍꯜꯂꯒ ꯉꯥꯎꯍꯜꯂꯒ ꯑꯣꯠꯇꯣꯏꯕ ꯃꯦꯗꯥꯝꯁꯨ ꯃꯤꯃꯥꯡ ꯈꯪꯗꯦ ꯍꯥꯏꯗꯅ ꯄ꯭ꯔꯣꯛ ꯆꯠꯍꯟꯕ ꯌꯥꯝ ꯊꯤꯅ ꯉꯝꯃꯤꯀꯣ ꯑꯣꯠꯂꯨꯔꯣ ꯃꯦꯗꯥꯝ ꯑꯗꯨ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯄꯥꯈꯨꯝ ꯄꯤꯔꯛꯑꯣ ꯊꯨꯅ ꯍꯧꯖꯤꯛꯃꯛ